Manipur da Eigi Chahi Ahum. My 3 years in Manipur haiba lairik asi. Ingrezi londa. Ethel, Clair Grimwood na. Kristapali Singh amaga chanipan maribudra mathoida. Ihan hanba oina iraga England phongkhibani. Mahakasi ngasidagi chahi chama henbagi mamang Bharat ki ningthau panba leibak ayambada British Samrajya sandorakpa matamga mari leinana lising amaga chanipan maribudra mathoigi Mars thada Manipur da thokiba ningtam langi imu naimu tanakraba thodok aduda sekiba saheb manga adugi marakta yaukraba matam adugi political agent toina Manipur da leramba Mr. Frank Grimwood haibadugi nupini mahakna mapuroi bagaloinana lamdam masida ihan hana lakhiba khongchat adugi wari amasung chahi ahum chupna Manipur da leirakpa matamgi manungda mahakna khangkhiba ukhiba haktheng nakhiba awanu ngai wathok kayabo lairik asida paudamle Manipur Minga Sibu Aina ihan hana tajaba phangkhiba numit ado kaya da fajana ningsingliba Minga simakti telaba sahi ahum masigi mamangdani karimata khangkhidabani maramde toidokna lab kraba lamgi saruk amada lamdam masina leikhiba amadi chaukhallaba Bharat ki lamatai dagiso labna Singlon kayagi marakta changlubada suluraba khonglambi kayagi wangmada leikhiba maramna hairiba si lamit tumit ki wafamdi nachade hananasu kayarak haikraba lamma sige chapchaba leifam singado amuk tharubagi karisu tangai phadaba maramni leitre maram asidagi aina amukka sangthana phongdoknaba honajararoi Sumna masidang haijabanatana madudi Manipur tampakase kasar kabo valley amasung kohima gi marakta leiraga singsang pareng tarukna koisinduna thamme amasung panjari balam sing adudagi tongana khaidoktuna le yamna phajaba maphamne prithvi da leiriba yengnariba mapham kayadagi su hena phajabani mioiba kayana Kunda leitaduna leiriba mafam singdo su phaje adubu amukka hena phajabadi mioibagi khongul tarudraba umang wamang na kupsillaba jangal ge lamdam amasung mafam sing aduda khangprek khangna khonglakpa yongbu singge khonjel amadi ahing chaktabu sek singna machinjak thibada achikpa bu thugairiba mafam sing aduni Manipur ge Political agent oibagi phammase aigi ipuroi bada pirakpa matam aduaidani aikoi Bharat ki mafam mataida kaya chatludraba matamne hanthaba tha ki phamma ma paiduna matam madudadi aikoi select lerami mafam madu makti aikoi ani makna thoidokna khoidaba mafam haibadu oikhide adubu hanthaba tha ki officer ma oiba maramna wakat charuba sungam khide Asumna leirambadagi nongmagi ayukta Manipur bo mangonda pirakpagi sithi ama phanglabada aikhoi kayada pukning makalam khiba ubadi phangdriba takhraba matik mangal amagi mangana aikhoi animakki wakhalgi mityengda taw khibani British residency amagi mabema ama oijabagi wakhal ado isai thanta khanjakhibani aigi wakhalda urakhi angangba amasung sana machugi fizol setpa amasung makhoi kudamda VR haina thaba minai kayana aina chatpa khudingda aibu samon tauna ngak sena chatminnaba aikhoi gi leifam achauba yum amagi saktam achauba lampak amasung mafam maduda all England gi phiralna pumnamak ngamna paiduna leibado aigi pukning gi mityengda ujarami matawa sigumna Eigi ipuroiba Frank so magi wakhan gi manglanda ukibani numit khudingi
Polo sanabada khoijanglaba sagol masasing kapluba yaraba kai kaya amasung aikhoigi mangolda tonglagadaba cheklaubi usek kaya hoi mioiba kharanadi ngakpa yai karigidamakta asigumlaba nungairaba mang asi aikhoina manglebano amasung karigi manglan phura saribano haina aina ijariba matam asidagi sahi kharagi mamangda aigi puroibana amuktangdi mana England da chatpada Manipur asi phauduna lakhibani numit nini rom mahak lamdam aduda leirakhibada chauraba compound adugi manungda leiba lam nganu na thallaba pataru rakhi lam nganu singado aikhoiga khangnaba useka chap manana teraba ngaktani haina amasung basantagi matamda hawai tharak asangba ubagumbani haina tamni kauba ngamlaroidaba polo su ningthaugi machanupa ahumga mahakka sanarakhi kangjei sanafam lampakadusu England da leiba halingamni haibada matik charaba maphamni haina mahakna tammani asumna nongmage ayukta cheklaubi uchek ama phawba kauthoktuna ningthau machasing aduga polo sanarakhi karisu ngakningai leite hairiba numit nini edo mahakki pukningda adum ningsingduna leikhi amasung adugumba kaya adu pamjaduna leikhi amasung mahakki maraibaktari mahakka chanadaba mafam select leihankhi mafam madudadi polo haibasi Christmas kumna chahi amagi manungda muktang sanaba phangba amasung amaromda hairuraga cheklaubi uchek phawuna leibidaba thadoklaba mafamni maram asina thoidokna mihaunaraba phamama mangonda lanthok pirakpagidamak sithi adu hek phangbamaktada kayam harauna mahakna lausanjakhiba haibadudi karisu ngakningai oidre aikhoi kayagi matik haraujakhiba amasung anauba asana thallaba mafam aduda khongsannabagidamak kayam thuna aikhoina aikhoigi ipot isei yomkhiba asigumlaba matam asida nongmagi ahingda kanna sitkiba nungsit amana aikhoigi saksang adu pulapna humdokkhibata natana aikhoigi anauba kolik pumnamak manghankhi adubu aikhoina makhoising adu karisu na chungkhide amaromda aikhoigi yamna nungaijadaba amadi aikhoigi hai singlaba maman yamlaba chak thongba pujari adu khudakta thabak tokjarage haina aikhoida khanghankhi adubu yamna nungaije mahaki wafam adu amuk hana khantajarabada aihaknasu ahenba tolo pigani amasung anauba kolik loina leigani haina wasaklaba matungdadi harau harau matam amuk sangthana magi maraibakta ware nungaire aikhoiga amuk hana leiminaba yakhi poloibu pharabadi pumnamak phai haibaduni adubu numit adugi aigi pukningna makalamna nungaijakhiba adugi pholde mamaida karisu afaba oikhidre sanglaba khongchat Manipur chatpa sigidamak khongsandringaigi mamangda aikhoina tawkhiba thabakti Assamgi hill station su oiriba amasung zila adugi headquarters su oiriba Shillongda yamna thuna muktang koithokluba aduga amuk prap seleta amuk halaklaga mafam aduda leiba European sing kharaduga bidai tawnaba aikhoigi pugadaba potchai yomsin khochinba asina singmani aikhoigi England ade khongchat ama hairaga khangnaribasi nongmagi numit natraga nongma amaga tangkhai khaktang oina launabani adubo kanagumba bharatki arapa lamsingda maroina Assamgi lamda chatpa mioisingi mafamdadi numit ninigi khongchat phawba karisu oina lauroi aikhoina Manipur yaurakpagi khongchat asidi numit tarukni changkhibani yamna suwana yauraknaba hotnabada ayuk ngantana pung taruk hek tabadagi aikoi sagol tongduna lai mile 15 phawbadi chatkadawribani nongmadugi oina len tarabasu nungsa sarabasu nong surabasu lam chatpagi awaba karino haibasi England da leiba mi singnadi khangba ngamloi Assam dadi aikhoigi podyom pumnamak kulina pui
Makhoi angakpa phangna masa kanba miyoisingne. Makhoina haraurabadi yamna lumba polum phawba puba ngammi haiba yai. Adubu ngangnaba yadaba kulisingdadi thangai sengna hekta ngangnaba yadaba haibadu oi. Asigumlaba miyoi kaya ikhoina mayoknaba taaki. Kari amuk haigani. Ikhoigi khungsat asigi ahanba numitmaktada haina tanaba yadaba adugumba miyoi amadagi hena ikhoige loinaba taaki. Numidangi sak charaga ikhoi ahing amadi hi tongduna khongna chatpa haurami. Tumbasu adum hi manungda tumle. Hi uhonba singduna ikhoibu isiel adugi mathak lomda mail kun lapna leiba mafam amadi yawnaba hongat pirami. Mafam aduda ikhoigi sagol singna ikhoibu ngaiduna leiramgadoribani. Ahingda hi tongduna chatpasi hairap nungaiba khongchat ama oina thoi. Srit nalaba achauba ipak adugi mathakta Bharat ki oijaba tha ama thokpagum kokthak asida thabal na pungan ngale. Adubo aikhoina tongliba hi adugi mawong mataw adu mi ataina khangba ngamlabadi pukningda nungsiba nungaiba oigadaba pumnamakto adu mangkhigani. Hi sing adu pi mawong maril naidana saba ngaktani. Kari haigani nogi hi makhal aduni. Apauba wachet ki phak saraga hi dugi mathak singdo kupsale. Yamna nemna kuppi madudi aikhoina numidangda hipningakpa matamda pothaningakpa matamda tangai phaduna san saraga pakthaduna changbatai. Hakchang asi chumna lepagi wakhan adudi sungtau tawba yadre. Manung hek changbaga pirol semdok semjin tawbatai. Aduga hi manung aduda thariba aikhoi kambal mathak aduda adum onba tare. Matam pumnamakta himai chumbagi thabak tawriba nau adu pi. Haibagi maram oihanbana tumlabasu mikap thoi. Khwaidagi hena sathiba amana hi adugi mafam pumnamakta tongliba tin kangsing adu asukki matik yamkhre. Amasung hi aduda yauriba nungai pham khangdraba aikhoibo makhoi singduna yamna ahi apa sana lepa leitana pukning changbibagi mawong tawriba aduni. Laibak thibadagi ahing aduda aikhoigi hi holiba misak ani adu karisu nattaba maramda ningai sangdanarami. Makhoi anibu taisinnabagi-damak marakta lepa yaba mafamsu hi adugi matonda phut mari-damak leirami. Akanba hi honba aduna asonba magi mapang adubu yamna kanba wahida kari-karino hairaga turen aduda intharami. Khanabagi maram adusu khangle. Kudong thibadagi matam chana siramlagadaba asonba hi honba adusu isingdagi amuk mathwai kalhanbire. Aikhoisu nonganba phawba ingna tumjaba ngamle. Aikhoigi ahanba panpham mafam adu yaubadadi aikhoi yamna inglami amasung chaksu yamna lamlami. Adubu mafam adu yaurokpadadi aikhoigi breakfast amasung sagol singna aikhoibu ngaiduna leiramle. Aikhoigi pot punanabagi-damak ayingba aduda niktuna leiramba kulising aduga aikhoigi oijaba ipot isai kaya adugi maramda amuk yetnaba muknaba haure. Makhoina khonjel amatta oina hairakhi. Mem sahib ki upusingsidi puba ngambai wa leite yamale. Achumbani hanadagi asigumba upusing asi aikhoigi khak leikhidri. Aduna aikhoigi upu amamam khudingi yamdrabada kuli ahum-ahumdi soidana paisa piba tabani. Aigi nupana kuli sing adugi mawong yengluraga makhoina yaba ngamlaroidaba mawongda wa khare yanare. Wafam sing adugi manungda tarong upu amamamgi kuli ani thadokre. Makhoi yamna wabagum lau kongna aikhoigi pot sing adu pukre. Hauzik wari makha chathadringaida aina yamna panjaningba amaga leiri. Wafam asidi kanagumba bharatta chatluraba sing adugi pukningdadi hektamak phawgani. Madudi gari amanba thaubada makhon yamna thokpa manba aikhoigi grong grong lauba potyom sing aduna kuli singi mananganda hek thangatkhibaga thoidokna lemjadaba potsak oina uba aduni. Khangde
ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯩ꯫ ꯄꯣꯠꯆꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯣꯝꯄꯥꯛꯅꯆꯤꯡꯕ ꯃꯌꯣꯝ ꯀꯌꯥꯁꯨ ꯌꯥꯎꯔꯤꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯃꯁꯨꯡ ꯆꯔꯥ ꯑꯣꯏꯒꯗꯧꯕ ꯎꯆꯦꯛ ꯑꯃꯁꯨꯡ ꯉꯥꯅꯨꯁꯤꯡꯒꯤ ꯊꯨꯃꯣꯛ ꯌꯥꯜꯂꯤꯕ, ꯑꯗꯨꯒ ꯃꯗꯨ ꯀꯅꯥꯒꯨꯝꯕꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯂꯦꯝꯖꯕ ꯇꯔꯪ ꯎꯄꯨ ꯑꯣꯏꯔꯕꯁꯨ ꯐꯤ ꯇꯪꯈꯥꯏ ꯁꯦꯠꯄ ꯀꯨꯂꯤꯒꯤ ꯃꯅꯪꯒꯟꯗ ꯍꯦꯛ ꯌꯧꯈꯤꯕꯗ ꯑꯗꯨꯝ ꯂꯦꯝꯖꯗꯕ ꯄꯣꯠꯁꯛ ꯑꯣꯏꯅ ꯎꯔꯦ꯫ ꯑꯃꯔꯣꯝꯗ ꯇꯔꯪ ꯎꯄꯨ ꯑꯗꯨꯗ ꯃꯌꯦꯛ ꯑꯉꯧꯕꯅ ꯊꯥꯔꯤꯕ ꯃꯤꯡ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯦꯔꯥꯅꯅ ꯎꯔꯨꯔꯕꯗꯤ ꯎꯄꯨꯁꯤꯡ ꯑꯗꯨ ꯄꯥꯛ ꯃꯁꯛ ꯈꯪꯕ ꯉꯝꯂꯣꯏ, ꯑꯗꯨꯒ ꯁꯒꯣꯜꯁꯤꯡꯗꯨꯅ ꯀꯥ ꯍꯦꯟꯅ ꯁꯤꯡꯕ ꯑꯣꯏꯔꯕꯗꯤ ꯎꯄꯨꯗ ꯊꯥꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯒꯤ ꯀꯤꯗꯨꯅ ꯃꯃꯥꯏꯗꯤ ꯂꯩꯊꯣꯛꯂꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯆꯥꯎꯔꯥꯛꯅ ꯄꯨꯡ 2ꯔꯣꯝ ꯂꯩꯔꯒ ꯑꯩꯈꯣꯏꯁꯨ ꯈꯣꯡꯁꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯏꯔꯥꯞ ꯂꯥꯞꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯈꯪꯕ ꯃꯥꯟꯕ ꯄꯣꯠ, ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯇꯨꯄꯤ ꯍꯥꯞꯅꯕ ꯎꯄꯨ ꯑꯗꯨ ꯃꯥꯟꯕ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯦ꯫ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯄꯣꯠꯌꯣꯝ ꯑꯌꯥꯝꯕꯁꯨ ꯎꯔꯦ, ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕ ꯄꯨꯖꯥꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯟꯇ꯭ꯔꯤ ꯅꯨꯄꯥ ꯑꯗꯨꯗ ꯄꯣꯠꯌꯣꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯂꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯆꯦꯟꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯕꯁꯨ ꯑꯣꯏꯊꯣꯛꯂꯝꯗꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯊꯪꯗꯗꯤ ꯄꯨꯂꯤꯁ ꯊꯅꯥ ꯂꯩꯐꯝꯗꯨꯗꯒꯤ ꯑꯅꯧꯕ ꯈꯔ ꯍꯦꯟꯅ ꯑꯃꯨꯛ ꯈꯣꯝꯖꯤꯜꯂꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯈꯣꯏꯁꯤꯡꯗꯨ ꯆꯦꯟꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯑꯣꯏꯗꯨꯅ ꯄꯨꯕ ꯇꯥꯔꯦ꯫ ꯑꯁꯨꯝ ꯇꯧꯕ ꯃꯔꯝꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯄꯟꯊꯨꯡꯐꯝ ꯌꯧꯕꯗ ꯄꯨꯡ ꯀꯌꯥꯃꯔꯣꯝ ꯆꯪꯈ꯭ꯔꯦ, ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯐꯪꯂꯝꯗꯦ꯫ ꯀꯁꯥꯔ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯇꯧꯔꯝꯃꯤ, ꯀꯔꯤꯒꯨꯝꯕꯗ ꯈꯨꯗꯣꯡꯆꯥꯕ ꯈꯔꯗꯪ ꯐꯪꯕ ꯌꯥꯎꯔꯕꯁꯨ꯫ ꯀꯁꯥꯔ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔꯒ ꯇꯥꯏꯅꯕ ꯃꯐꯝꯗ ꯂꯩꯕ ꯑꯄꯤꯛꯄ ꯁ꯭ꯇꯦꯁꯟ ꯑꯃꯅꯤ꯫